ꯑꯁꯣꯝꯗꯅ ꯖꯦꯛꯅ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯗꯨꯗ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯅꯕ ꯄꯤꯛꯑꯁꯨ ꯂꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯏꯄꯤꯛ ꯄꯤꯛꯄ ꯆꯤꯝꯕꯥꯅ ꯋꯥ ꯉꯥꯡꯉꯤꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯖꯦꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯤꯠꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄꯒꯨꯝ ꯖꯦꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯁꯈꯤꯅ ꯎꯔꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯛꯊꯣꯡꯕꯤ ꯅꯤꯅꯦꯅ ꯁꯈꯤ ꯀꯧꯔꯛꯑꯝꯃꯤ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯩ ꯇꯧꯁꯤꯒꯦ? ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯇꯣꯝꯕꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯂꯨ ꯍꯥꯏꯈꯤꯕꯅꯦ, ꯂꯩꯔꯛꯇ꯭ꯔꯤꯕꯣ? ꯃꯉꯣꯟꯗ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯒꯤ ꯄꯣꯠ ꯂꯩꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯦ꯫ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯇꯣꯝꯕ ꯏꯁꯩ ꯁꯛꯂꯒ ꯃꯨꯠ ꯑꯔꯣꯏꯕꯤꯗ ꯂꯥꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ, ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯇꯣꯝꯕꯅ ꯏꯁꯩ ꯁꯛꯂ ꯂꯥꯛꯄꯗꯨꯗ ꯁꯈꯤꯅ, ꯇꯣꯝꯕ, ꯑꯌꯨꯛꯁꯤꯗ ꯃꯈꯦ ꯌꯥꯝꯅ ꯂꯥꯡꯉꯤꯗ, ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯛꯑꯕꯔꯣ? ꯍꯣꯏ ꯂꯩꯖꯔꯛꯑꯦ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯦ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ, ꯄꯨꯟꯁꯤꯔꯣꯅꯦ, ꯅꯨꯄꯤ ꯊꯤꯔꯅꯨ ꯍꯥꯏꯔꯤꯕꯔꯣ? ꯏꯁ, ꯅꯁꯛꯇꯨꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯣꯏꯕ? ꯅꯪꯉꯣꯟꯗ ꯌꯥꯔꯛꯄ ꯅꯨꯄꯤꯗꯨꯗꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯑꯣꯏꯔꯝꯅꯤ, ꯃꯁꯥꯗꯨꯗ ꯑꯁꯣꯏꯕ ꯄꯥ ꯌꯥꯎꯔꯝꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯄꯨ ꯃꯥꯅ ꯁꯦꯝꯕꯅꯦ꯫ ꯄꯨꯆꯦꯟ ꯁꯦꯡꯕ, ꯋꯥꯈꯜ ꯇꯥꯕ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯕ ꯅꯨꯄꯤꯗꯣ ꯑꯩꯅꯅꯦ ꯄꯥꯝꯃꯤꯁꯦ꯫ ꯃꯃꯤꯠ ꯇꯥꯡꯂꯁꯨ, ꯅꯥꯝꯃ ꯁꯣꯏꯔꯁꯨ, ꯄꯨꯆꯦꯟ ꯁꯦꯡꯂꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯔꯕ, ꯑꯗꯨ ꯑꯩꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏ꯫ ꯁꯈꯤ ꯁꯥꯎꯔꯛꯏ꯫ ꯀꯩꯅꯣ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯍꯥꯏꯗꯤ? ꯇꯣꯝꯕꯁꯨ ꯍꯟꯗꯦ, ꯁꯈꯤꯒ ꯇꯠꯇꯅ ꯑꯗꯨꯝ ꯈꯠꯅꯩ꯫ ꯁꯈꯤꯗ ꯃꯆꯤꯟ ꯈꯨꯝꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯇꯣꯝꯕꯇꯅꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯏꯕꯦꯝꯃꯒꯨꯝꯅ ꯍꯥꯏꯔꯗꯤꯅꯦ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯅ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯕ, ꯍꯥꯏꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕꯗꯣ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯋꯤꯗꯅ ꯏꯃꯥ ꯏꯕꯦꯝꯃꯗꯤ, ꯑꯗꯨ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏ ꯇꯣꯝꯕ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯕ꯭ꯔꯣ? ꯂꯩꯅꯤꯡꯕ꯭ꯔꯣ? ꯍꯥ? ꯅꯊꯤꯕꯣꯡꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯗꯅ ꯅꯪ ꯁꯤꯔꯒꯦꯔꯣ? ꯍꯣ, ꯑꯩꯅ ꯊꯤꯕꯣꯡ ꯆꯥꯔꯤꯗꯣ ꯂꯦꯝꯅ ꯆꯥꯕ ꯅꯠꯇꯤꯌꯦ, ꯍꯨꯃꯥꯡ ꯃꯃꯟꯅ ꯆꯥꯕꯅꯦ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯅ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯁꯥꯎꯔꯤꯕ ꯌꯥꯗ꯭ꯔꯤꯗꯣ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯃꯇꯧꯗꯨꯗꯅꯦ꯫ ꯍꯥꯏ ꯇꯣꯝꯕ, ꯅꯪ ꯅꯆꯤꯟꯗꯣ ꯍꯧꯗꯣꯡ ꯃꯆꯤꯟ ꯁꯨꯕꯒꯨꯝꯅ ꯁꯨꯖꯅꯤꯀꯣ ꯅꯪ꯫ ꯍꯣ, ꯑꯩꯗꯤ ꯍꯧꯗꯣꯡ ꯅꯠꯇꯤꯌꯦ, ꯃꯤꯅꯤ ꯃꯤ꯫ ꯍꯥꯏ ꯇꯣꯝꯕ, ꯃꯨꯊꯤ, ꯀꯥꯊꯤꯃꯨ, ꯅꯪꯁꯦ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯏꯅꯣꯅꯦ ꯑꯩꯕꯣ? ꯄꯣꯔꯣꯄꯣ ꯍꯦꯛ ꯆꯥꯛꯑꯦ ꯃꯤ꯫ ꯍꯣ, ꯑꯩꯁꯨꯅꯦ ꯏꯃꯥ ꯏꯕꯦꯝꯃꯁꯦ ꯊꯦꯡꯅꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥ ꯏꯕꯦꯝꯃꯒ ꯊꯦꯡꯅꯗꯅ ꯈꯟꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯍꯥꯏ ꯇꯣꯝꯕ, ꯅꯪ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯀꯅꯤꯀꯣ ꯅꯪ꯫ ꯂꯥꯛꯄꯤꯅꯨ ꯂꯥꯛꯄꯤꯅꯨ, ꯑꯩ ꯀꯤꯖꯩ, ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯀꯤꯔꯕ ꯁꯛꯐꯝꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ꯫ ꯀꯔꯤꯅꯣ ꯀꯤꯔꯕ ꯁꯛꯐꯝ ꯍꯥꯏꯗꯤ? ꯍꯥ? ꯑꯩꯒꯤ ꯁꯛꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ? ꯅꯪ ꯉꯁꯤ ꯌꯨꯝꯁꯤꯗꯩ ꯆꯠꯈ꯭ꯔꯣ, ꯍꯜꯂꯛꯑꯅꯨ꯫ ꯅꯪ ꯎꯔꯒ ꯑꯩꯁꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯅꯤꯡꯉꯤ꯫ ꯍꯣ, ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯣ ꯀꯩꯝ ꯇꯧꯗ꯭ꯔꯁꯨ ꯃꯤꯅ ꯎꯕꯗꯗꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯕ, ꯑꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯀꯧꯔꯛꯀꯅꯨꯀꯣ, ꯊꯕꯛ ꯍꯥꯏꯔꯦ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯆꯠꯄꯤꯈ꯭ꯔꯗꯤ ꯀꯞꯅꯤꯗꯣ꯫ ꯇꯣꯝꯕꯁꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯁꯈꯤꯁꯨ ꯂꯥꯎꯔꯒ ꯂꯩꯍꯧꯏ꯫ ꯍꯣ, ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯀꯣ, ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯖꯦꯛ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯣꯡꯉꯥꯟꯕꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ? ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯔꯅꯨ ꯍꯥꯏꯕ꯭ꯔꯣ? ꯃꯥꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯃꯍꯥ ꯆꯟꯗꯥꯟꯁꯦ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯤꯅꯤꯅꯦ꯫ ꯑꯩ ꯍꯩꯅꯗꯦꯀꯣ, ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯛꯑꯅꯤ, ꯅꯪ ꯃꯈꯥꯗꯤ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯅꯣ? ꯏꯃꯥ ꯏꯆꯥ ꯅꯣꯡꯃꯇꯁꯨ ꯐꯖꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ, ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯄꯥꯅ ꯇꯧꯔꯝꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯅꯤ꯫ ꯏꯃꯥꯗꯤ ꯄꯥꯝꯗꯦ, ꯅꯪ ꯕꯕꯥꯅ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨꯒꯤ ꯁꯤꯟꯐꯝꯗꯨꯗꯅꯤ꯫ ꯏꯄꯥ ꯂꯃꯟ ꯈꯨꯝꯅꯤ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫
ꯍꯥꯏꯔꯝꯂꯒ ꯖꯦꯛ ꯊꯣꯛꯈꯤ꯫ ꯃꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯔꯤꯅꯣꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯑꯉꯥꯡꯁꯤꯕꯣ? ꯃꯄꯥꯒꯤ ꯃꯤꯍꯨꯟ ꯂꯧꯗꯣꯔꯤꯅꯦ꯫ ꯖꯦꯛꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯣꯕꯥꯔꯠ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ ꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯍꯜꯂꯣ? ꯀꯥꯏꯗ ꯍꯜꯂꯣ ꯍꯥꯏꯅꯣ? ꯑꯩ ꯀꯩꯝ ꯆꯠꯇꯤꯌꯦ꯫ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯂꯩꯔꯝꯕꯅꯦ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯦ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕꯁꯦ ꯂꯋꯥꯏ ꯇꯥꯡꯉꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯅꯦ, ꯑꯗꯨꯅ ꯂꯋꯥꯏ ꯐꯥꯎꯗꯤ ꯇꯥꯡꯉꯣꯏ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯣ? ꯈꯟꯗꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯍꯥꯏꯔꯛꯑꯣ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯇꯧꯔꯝꯂꯗꯤ ꯈꯪꯒꯅꯤ ꯅꯪ꯫ ꯆꯠꯂꯨ ꯑꯥꯗ꯫ ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣ? ꯑꯃꯨꯛꯀ ꯆꯠꯂꯨ ꯑꯥꯗ꯫ ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣ? ꯃꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜ ꯇꯧꯔꯒ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧꯕꯗꯤ ꯂꯩꯕꯅꯤꯀꯣ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯇꯥꯅꯤꯡꯉꯦꯕ, ꯍꯥꯏꯔꯣ꯫ ꯌꯥꯗꯦ, ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯍꯥꯏꯒꯦꯕ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯅꯣ? ꯁꯥꯎꯔꯤꯕꯅꯤꯅꯦ, ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯤꯠꯇꯕꯨ ꯎꯁꯤꯜꯂꯛꯏꯅꯦ ꯅꯪꯅ ꯁꯥꯎꯔꯝꯒꯗꯕ ꯃꯑꯣꯡꯗꯣ꯫ ꯍꯧꯖꯤꯛ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯊꯦꯝꯁꯤꯔ ꯈꯪꯗꯦ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯊꯝꯃꯒꯦ, ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ꯫ ꯉꯥꯏꯈꯣꯍꯦ, ꯊꯝꯈꯤꯅꯨ, ꯍꯥꯏꯔꯣ꯫ ꯔꯣꯕꯥꯔꯠꯅ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯠ ꯊꯝꯈꯤ꯫ ꯐꯣꯟꯒ ꯀꯛꯏꯅꯦ꯫ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ ꯃꯌꯨꯝ ꯆꯠꯂꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯦꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯃꯆꯥꯗꯣ ꯄꯥꯏꯔꯒ ꯄꯨꯔꯛꯀꯅꯤꯁꯦ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯏꯇꯨꯁꯦ, ꯃꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯖꯕꯁꯦ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯀꯣ꯫ ꯃꯥꯅꯗꯤ ꯑꯩꯗꯣ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ? ꯅꯨꯡꯁꯤꯔꯝꯅꯤꯗ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯛ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯡꯒꯣꯟ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯊꯣꯛꯂꯛꯑꯒ ꯏꯪꯈꯣꯜꯂꯣꯝꯗ ꯆꯠꯀꯦꯅ ꯃꯈꯣꯡ ꯊꯥꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ, ꯃꯤ ꯂꯥꯛꯏꯁꯦ ꯎꯗꯕ꯭ꯔꯣ ꯅꯪ? ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯠ ꯌꯦꯡꯊꯣꯛꯂꯛꯄꯗ ꯏꯪꯈꯪ ꯈꯪꯅ, ꯅꯪ ꯑꯣꯏꯔꯦ? ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯀꯥꯏꯅꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯜꯂꯤꯅꯦ ꯅꯪꯅꯤ ꯍꯨꯔꯥꯟꯕꯤꯗꯤ꯫ ꯑꯩꯅ ꯀꯩ ꯍꯨꯔꯥꯜꯂꯤꯕ? ꯍꯥꯏꯌꯨ꯫ ꯍꯨꯔꯥꯜꯂꯤ ꯅꯪꯅ ꯑꯩꯒꯤ ꯊꯝꯃꯣꯏ꯫ ꯅꯪ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯣ꯫ ꯈꯟꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯊꯝꯃꯣꯏꯒ ꯍꯨꯔꯥꯟꯖꯗꯦ꯫ ꯂꯩꯁꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯅꯤ, ꯃꯉꯣꯟꯗꯩ ꯂꯧꯆꯣ꯫ ꯃꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤꯔꯕ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯉꯤꯁꯦ? ꯅꯪꯅ ꯈꯟꯅꯕ ꯍꯧꯗ꯭ꯔꯗꯤ ꯑꯩꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯕ ꯌꯥꯕ꯭ꯔꯣ? ꯄꯤꯛꯏ ꯈꯨꯄꯤꯛꯇꯨꯒ ꯁꯥꯎꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯗꯣ꯫ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ, ꯉꯥꯎꯔꯒ ꯆꯠꯇꯣꯔꯦ ꯑꯩ꯫ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ, ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯂꯩꯌꯦ꯫ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯌꯦꯡꯅꯤꯡꯗꯦ, ꯌꯦꯡꯕꯁꯨ ꯄꯥꯝꯗꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯗꯨꯗꯤ? ꯔꯣꯕꯥꯔꯠꯅꯦ, ꯔꯣꯕꯥꯔꯠ꯫ ꯃꯥꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯅ ꯑꯃꯨꯛ ꯅꯪ ꯅꯨꯡꯁꯤꯖꯕ ꯌꯥꯕ꯭ꯔꯥ? ꯖꯦꯛ, ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯅꯪ ꯍꯥꯏꯗꯣ ꯔꯣꯕꯥꯔꯠꯅ ꯑꯩ ꯅꯨꯡꯁꯤꯌꯦ, ꯑꯩꯅꯁꯨ ꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯌꯥꯔꯦ, ꯆꯠꯂꯣ, ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯅꯨ꯫ ꯔꯣꯕꯥꯔꯠ ꯂꯦꯝꯕꯤꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯇꯥꯍꯧꯔꯦ, ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯪꯈꯪ ꯈꯪꯉꯤ, ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯔꯣꯕꯥꯔꯠꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯔꯣꯕꯥꯔꯠ? ꯔꯣꯕꯥꯔꯠ ꯈꯨꯝꯗꯦ, ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯝ ꯈꯪꯗꯕ ꯁꯥꯗꯨꯅ, ꯅꯨꯄꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯖꯦꯛꯁꯨ ꯆꯤꯡꯅꯈꯤꯅꯤ ꯈꯪꯕꯅ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕ ꯄꯟꯊꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯗꯣ ꯌꯨꯝꯗꯩ ꯈꯟꯅꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯣꯏꯗ ꯂꯥꯛꯑꯝꯕꯅꯦ꯫ ꯔꯣꯕꯥꯔꯠꯅ ꯐꯥꯒꯤꯗ ꯑꯁꯦꯡꯕ ꯌꯥꯎꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯥꯕ ꯏꯕꯣ, ꯅꯪꯅ ꯇꯧꯕꯁꯤꯃ ꯑꯩ ꯏꯆꯤꯡꯗ ꯆꯤꯡꯅꯩꯀꯣ꯫ ꯆꯤꯡꯅꯔꯁꯨ ꯀꯥꯏꯗꯤꯌꯦ ꯅꯨꯄꯥ, ꯅꯪ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤꯀꯣ꯫ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗ ꯂꯩꯔꯨꯕꯗꯩ
Kainom tawrene nang. Jack noklaga hairaki. Haujiki matamna ni nupa. Angamba sela chanaba matamni. Robot na khomdringai lembi na chat hairaki. Kari wari no nui anina ngasaidagi argument tawra leiduba ataba ai kok ngawrakodore. Nupa se horen swaida ngamthongnaruge. Mami masak khangdaba oidore. Often challenge ne haijariba. Lembigi mama kaithendagi halaklami aduga robaka je kada yengduna hairaklami. Icha anisu la amidana. Aw ima exam su kuidrena notes khara lembida pibalapane. Icha anisu lembigi hotnabada waramlani. Kai wadoino ima lembigi ni hairadi kaimwadeda. Ima lembi se hayeng 12 loiraga kai honahange khalino. Khangdreda isa se pitlingai desu wajarakle. Aina maning thunghanbasu ngamde. Kai tawningi haibasu khumde. Ai kari haigadabano khangdreda. Mana haida yabro. Ekhoi mayam leisidi ai hange. Lembi moina sannaba wari do sum tarambadagi ikai nungsi yanaduna mamita pi tarake tawraklami. Khonjendo niktanaba wana phajillaga magi awaba kanasu uhanda haina lotuna. Yare to o kai wai no khangdene ko ka chi e wai do tabada ha kok chi e ba ai guli leruge. Robert ki matawdo ubada lembi no fet tawjai. Jack na moy anida yenglakpado ure. Momon minok tawraga leibado anidugi matawduda chawningbadi loirabani. Adubu ahal leibana kaisu hairamde. Tapna yamna tapna hairai. Lembi kokchi adi hidak chadradi kamaina naba fadoino. Noina sariba warido taningdabagi chiiba. Ai kaisu tawdiye. Is aidi bakalure. Jack robapo thamoida funingba ama faurae. Hairubadi yadabanina tumina laisilami. Ima ekhoi amuk thoage kona mulage. Hoi chalo ado noibu kai charage. Yarane kona laklaga amu phajana ima yauraga charase. Hoi ado chalo thenglani. Nembe chalage. Hoi chalo. Hayeng dai aiga punna skun chalase. Ai lawalake. Hoi. No fe tawramlaga moy anisu hankre. Lambida jekna. Nufa nang lembi ga koinabro. Kaigino nang adu hanglide. Ai lembi se nungsi. Ai oirake khale. Nupa migi kada yelakano. Aina piklingaidagi lembi se aina nungsiduna lae. Haujisu nungsiri. Aduna ma amati aigi marakta yelakano. Mana nungsiramladi kamdauba. Ai khange. Manasu ai nungsi haiba. Jack nang atopa mayengo. Aikhoi nigi nungsibada nang ayapa pirakano. Aidi aina nungsikhiba mido adum nungsini. Nang oina atopa yengo. Kaino khalido marup ama oiraga aduk yamna wakhan yaudaba. Nang aigi marup oibada matik chade. Nufani kaino hojiki matamdabu thamoi singba kana legene. Jack fagi maruki mari tanarasi haibro. Fare aduna nupa maza ngaktane angam balongnase. Adubu ngasidai marup oibei lambise aina kaklabane. Pukjen aduk pikpa nanggumba miti pundabana fai. Fare nangna haibagi matung ina lapthoknaba tare. Adubu nang tungda ningamna oi. Aidi marup nungsi. Nangna sana khalo. Nangna tawrido soire. Khanglakpa matam ama lakhini. Maduda aigi nakta lakpa matamdadi nangidamak aina thonglawna hangduna thamli. Haibasimadi nang khango. Hairamlaga Robert Jackie manaktai tapna sakhi. Mana chakhiba makaitu munna yengduna mawalaude haibagum. Nawalaude ai ngasi faw mingonda haijaraktri. Adugasu nangonda haijarakpa matam lakhini kaina. Yeng taredana matamduda. Numitudai hauraga Jack Robert kauna ngangnaba tawdre. Iskun chapa matamni Robert
ꯂꯦꯝꯕꯤ ꯍꯣꯏꯗ ꯉꯟꯅ ꯂꯥꯛꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯌꯥꯝ ꯉꯝꯃꯟꯗ꯭ꯔꯣ ꯅꯪ ꯂꯥꯛꯏꯁꯦ? ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ꯫ ꯆꯥꯛꯇꯤ ꯆꯥꯔꯛꯑꯕꯣ ꯅꯪ? ꯆꯥꯔꯛꯇ꯭ꯔꯤꯗ, ꯅꯤꯅꯦꯅꯕꯨꯗꯤ ꯆꯥꯈ꯭ꯔꯣ ꯍꯥꯏꯕꯅꯦ꯫ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯊꯦꯡꯉꯦꯅ ꯆꯦꯜꯂꯛꯑꯕ ꯅꯪ ꯅꯅꯥꯛꯇ꯫ ꯏꯁ, ꯌꯥꯝꯅ ꯏꯅꯥꯛꯇꯒ ꯂꯩꯅꯤꯡꯕꯩ ꯋꯥꯅꯤꯅꯦ꯫ ꯍꯣ, ꯂꯩꯅꯤꯡꯉꯦ, ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯑꯁ, ꯍꯦꯟꯖꯤꯜꯂꯛꯑꯦꯍꯦ꯫ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯁꯦ ꯑꯗꯨꯗꯤ꯫ ꯆꯥꯔꯔꯣꯏꯁꯦ, ꯍꯣꯔꯦꯟ ꯄꯤꯖꯥ ꯑꯣꯏꯅ ꯆꯥꯔꯨꯔꯁꯦ꯫ ꯑꯩ ꯄꯩꯁꯥꯒ ꯂꯩꯖꯗꯦꯀꯣ꯫ ꯑꯩ ꯂꯩꯁꯤꯗꯤ, ꯅꯪ ꯀꯩꯒꯤ ꯋꯥꯏꯅꯣ? ꯑꯩꯅ ꯂꯣꯏꯅ ꯇꯧꯊꯗꯣꯏꯅꯦ, ꯅꯪꯅ ꯄꯦꯟꯅꯕ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯖꯦꯛꯁꯨ ꯂꯩꯔꯝꯃꯤ ꯂꯦꯁꯤꯒ ꯄꯨꯟꯅ꯫ ꯖꯦꯛꯀ ꯔꯣꯕꯥꯔꯠꯀ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯁꯤꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯂꯦꯝꯕꯤ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤ, ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯂꯒꯦ꯫ ꯑꯗꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯗꯅ꯫ ꯍꯣꯏ, ꯌꯥꯏꯌꯦ ꯄꯨꯟꯁꯦ꯫ ꯔꯣꯕꯥꯔꯠꯅ ꯖꯦꯛ ꯂꯩꯕꯗꯨꯗ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯁꯦ꯫ ꯔꯣꯕꯥꯔꯠ, ꯅꯪꯒꯤꯁꯦ ꯂꯦꯝꯕꯤꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯍꯥꯏꯇꯥꯔꯦ꯫ ꯔꯣꯕꯥꯔꯠ, ꯇꯥꯅꯤꯡꯗꯦꯕ, ꯋꯥꯊꯤ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯪꯁꯦ꯫ ꯂꯦꯝꯕꯤ, ꯔꯣꯕꯥꯔꯠ ꯌꯥꯝꯅ ꯐꯕꯅꯦ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯃꯥ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ꯫ Story Collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yarabasu viewers khudingmak na ngakpi